Akaswani Imphal Ningthoukhongjam Suni na pau pajari. Ukhrul Jilagi Nongshangkhongda Sakhangdaba Khulai Paibasingna Ambush Torokpadagi Nifu Suba Sam Rifles ki personnel ani sire. Aikhogi Ukhrul Paumi Soting Simre na police ki pau paladuna hai. Thogdogadu ngasi nungtil pung ani khar helakpa aduwaida thokibani. Masak khangdaba khulai paibasingna Assam Rifles ki kangbu aduda nongmai kapsilakpada personnel ani edu phibam luna sokki tungda makhoi layingnaba pukhatpada laikidabani hairi. Makhoi ani edu amana warrant officer ni amana rifleman ni hairi. Rajyapal Ajay Kumar Bhallana Ukhrul Jilagi Nongshangkhongda ambush torokpada Assam Rifles personnel ani lekidabi thogdokpu thamoi shokna nungaitaba fongdorakli. Amaromda Mukhyamantri Yumnam Khemsana Thogdok asita laikhidraba Thongna faraba Assam Rifles ki personnel anigi mafamda ikai khumnaba utpaga loinana awaba fongdorakli. Mukhyamantri Secretariat ki Cherol amana hai Thogdogasi pangdabagi thawongni Sarkar asina asigumba hingsa gi thabaksing asi tumina yengduna leiroi atuba matamda mara leibasing phagatkani. Mukhyamantri Yumnam Khemsana hairi Sarkar asina IDP singi damak piba yaba tengbang pumnamak pigani. Lamboi Kongnangkong Relief Camp Taleba IDP Singda Aruba Anaba Sing Nariba Mui Singda Lupa Lak Amamgi Silgi Tengbang Ngasi Kusinakre. Sir Khemsana Hai IDP Singi Damakta Akanaba Taurang Sing Pakatuna Piba Yaba Tengbang Sing Sarkar Sina Pangali. Mangna Hai IDP Singi Tengnariba Awaba Sing Asidagi Karada Oirabasu Kohan Bangamnaba Sarkarna Taurang Asi Pakalakpani. Laibak Tiba Thogdok Amana Maram Oiduna Makoi Masa Masagi Mayumda Laiba Pangdaduna Relief Camp Sing the Laibani. Paumi Sing na hangba wahang amagi paukumda Mukhyamantri na hai IDP karadi masa-masagi mayumda hanjilan bahukre Kangpokpi Churachandpur amasung Mori na jingba mafam sing dasu IDP Sing hanjilhan na bawapam sing kanari IDP Sing hauzik phawba mapung phan hanjilan ba ngamdribasi Kanglup Singi marakta thajanadaba leibadagini amana amabu mapung phana thajanaba thamnarabadi IDP pumnamak athuba matamda masa-masagi mayumda hanjilhan ba ngamgani. Security Force na Rajya Sigi tongan-tongan mamapamda thiba humbugi thabak leptana chathari. Manipur Police Control Room gi pauna hai Security Force na Imphal Jilagi Khurai Nandabem Lakaidagi URF ki kadarama fare Jila Sigi Luwangsangba Makhale Kaidagi NRF M gi kadarama su fare hari Miyoi asi micham miyamdagi namduna sel khaibada chenabani hari Jila asimaki Wangkhai Yongran Lairaktagi UNLF P gi Active Cadre amasu fagatle hairi miyo asidagi single barrel nongmayama amasung gun license amadi baufengi handset anisu fagatki hairi. Amaromda Churachandpur Jilagi Pigel Jangdagi sahi sudriba KNFMC gi miyo anifare makhoidagi 5.56 mm gi kappa yariba nongmai maru humbutra taresu fangle hairi. Maragasida Senapati Jilada Pigliba nupi macha amada natabalam chatchalambagi maralda Maram Bazardagi miyo amasu fagatle. Assam Rifles na Imphal Jilada voluntary blood donation came among asi pangtokare came asid Assam Rifles ki personal kulumdoina idan tauki hairi. Railway Mantri Asni Baishnona Uttarakhand gi Tonapur amasung Maharashtra gi Nandir da laiba Hazur Sahib phawba chengadaba train service ngasi virtual oina lamthakare thormaduda mantri na hai ngasi nauna chenba hauriba train asina Uttarakhand gi Tarai lamdamda laiba miyoi-singda khudongchaba fayak manglangani. Tarataruk Suba Assam Vidhan Sabha gi budget session ngasidagi hokre Birodi dol singa tongan mi hiram kayada yaningdaba fongdoklabasu budget session ngasidagi adumak hokhi Nauna semba sarkar asigi ahanba session asida sitting tarataruk laigani lisingani kuntaruk kuntaret ki sahi gi financial statement tha sigi tarada puthokani hairi mipamasi tha sigi tarataruk tagi kunmathoi phawba lairoi tha sigi kuntra mathoi da tarataruk suba mipamasi gi loishingani hairi. Tribal Affairs Mantraloy na hayengdagi hogduna numit ninigi oiba Strengthening Tribal Research Institute haibasida workshop ama Odisha gi Bhubaneswar da pangthoklagani. Tribal Affairs Mantri Joel Oram na workshop asi hogdokani masida participant chani hena saruk yagani hairi pauloijare.